PLA gi operation langol Loisinkhre yeknabe India gi mathak mai pakna landa sathaduna asiana nanganki RPF aina thingkrap larholup Revolutionary People's Front RPF PLA na sahi asigi September taraga mapandagi satharakiba operation langol ngarang December tarada mai pakna Loisinkhre haina RPF ki Deputy Secretary Publicity Robin Khumana thadorakpa sirolaman hairi loinana operation asida yeknabe India gi mathakta mai pakna landa sathaduna asiana nangan khiari sirol asina hai Western Southeast Asia da pokpa mapung oina Manipur da pokpa ekhoi gi miyam asi RPF na yeknabe oina lauti kanagumba ireisa khrana yeknabe India na thakliba Kanglup Furup Nungshina bagi Nam Thakla Nasida Thuru Rabasu Nong Madisoy than Wakal Taraktuna Yaknabi India bu Tatira Kani Amasu Mamita Gimapi Taba Makai Kaptuna Langzaruba Maral Sin Koknabo Hotnara Kigani Haina Equina Kali Adobe India di Equigi Amata Taungai Rabi Yaknabani Indiana su Equesi Asukimatik Tatina Kaliloina Manipurgi Mi amasu Manipurgi Miyamasi Malayam Asidagi Mutatki Haina Khan Bagaloina India na Manipur hek lauksin ki bedigi ngasi phawba phatraba khujul thorang kya pekhali phatraba khujul thorang asi ki manungna Manipur khunda minari bekanglu phurup singi marakta phatraba singsep thajinba masal hatuk nahan bana singba sisu amani koki maitai naga nungsina handriba hana haliba si India gi phatraba khujul thorang gi maini asumna Manipur khundari ba miyamasi muknarabadi Manipur amadi Westia gi ningtam iho sibu maithiba piba ngamlagani hainasu India na thaji Kanglup Masel Hana Halingai Tala Sida Indian Army Special Force in Equigi Yawaloi Sing Asisu Tumna Manganana Bahaiduna Apapa Makalgi drone MR-10 MR-20 Tata ALS-50 Warmat Asina Singba Singdagi Thermobaric weapon yauna bomb kaya thadraki India na loiba saroinga roi kaya makoina insinduna Equigi lanpam landahanki Adubu ngasi pawa Equi Mighty Bapibangamdri Kumza English nga magasamapan go humdraga ni pana PLA hek lingkat khibri ngasi phawda laidiba lengdraba masum senglaba panna masidi aikhoi bu loi chalibi India bu maithi bu piba masum aikhoi gi iramda masidagi tanthoki basini matam khara kanglop ki irang na Manipur si kangkhong sairaba su RPF ki ningtam ihaudi hongba laiti ningtam phangdriba phawba ningtam lal tawkhigani RPF ki panamasi ki matung ina PLA gi thaudang amu oina Westia lamdamasida yeknabi India bu mayok naminariba yawulup sing puna lantheng minaba masum apun bagi panggul sagat minaba haiba manabu wakal miyeng makhada NSN KYA masum Alpha I pulaga lal gi thorama lokotki NSN KYA gi military operation ama mai pakna pangthok pangki loinana Alpha I gi Operation Bengians mai pakna sangsinki PLA gi sukumza English ngani ga kunga manga gi September tara digi December tara phawba Operation Langhol manifestation hangki PLA gi operation asida yekna bagi matra sataki bulan pamsingi manungda September tara ga mapanda kuntra go homdoi suba AR amasum November kunga nipan ohum suba AR gi KM da mai pakna landaki loinana yekna bagi maikaida asiba asokpa kya nangan mangamki Adubu ngasi phawbada satharagliba sanglaba PLA gi military operation singasi ikai khangdraba yeknaba India na aikhoibu mayoknaba ngamdraga media singda lana paukthoknaba honari adubu miyamna tabide mowalodi India gi maithiraba propaganda haibadu oiri operation asita saruk yakhiba miyam gi ningtam lanmi PLA gi marup sing mai pakna mathok pangthokpa ngamkhibaga loinana asoi angam amata yaudana masa masa gi lansangda thunglari Operation Langolda saruk yakhiba PLA gi marup sing khudimakpu thagatpaga loinana operation asibu wakhalamadi thabakta mateng pangbirakhiba lup sing amasum miyam punamaksu RPF ki maikeidigi thagatpa phungdorakli COCOMI gi khongjang hena kansilakli COCOMI gi thaumi sing relief camp da hing yarek tuno khongjang sangsinanawa phirep lokri President IDP sing mayumda hanjin halamba ngamdrabadi Manipur laklambagi kanaba leite khuraijam athawa COCOMI gi khongjang hena kansilakli COCOMI amadi lup asigi women wing gi thaumi sing asidagi hona relief camp singda hong duna ahing yarek tuno khongjang sangsinana bo warep dokri ngasi ahan bo ina sajiwa relief camp da ahing yarek lagani hena phungdorakli tuan relief camp sing da lairiba IDP sing na makoina taliba demand phangana ba haiduna COCOMI gi lising makhad lamboi khongnang khong community hall da December amadagi leptana satharagliba relay sit and protest ngasi ga thana numit 13 ni sukri
sit and protest aduga mari lainana COCOMI gi convener khuraizam athaubana paumising unaba mada hai lengangna phase ahum thongna IDP singbu masa masa gi mihim hanjin hangani haina thajaba pikhiba du ngasi phawa thabak to onthokpa laiti satharagli sit and protest asi khut theklaga numit paraga lakhibani adubu December tha loigadaba numit kunga mathoi khakta ngaisilakli sit and protest asi ki manung sanasu governor chief secretary the IDP singi demand thabak to onthokpinaba numit khudingi memorandum pisinduna lakli tha asi loidriba phawu sit and protest athakigani masida mari lainaba singna tawgadaba thabak sing mapung phana tawraktrabadi khongjang kansilakani imaibel singna khutta pairiba maira asi maibun oihalaknaba sinbigano leba asigidamak mang thana songthokpirakadaba miyamna thajaba thamliba bureaucrat officer singsu makut chinglaga relief camp da ahing lehanaba honagani masigomba khongthang asi lokhotringeida masa masana khangna tawgadaba thabak paikhatpi yuaki athobana makhatana India gi president Draupadi Murmu na Manipur lakpa matamna Manipur miyamna phangba ngamdana lairiba fundamental rights sing phangalam ngamgadra hangladuna kariguma president ki Manipur khongsit asid IDP sing masa masa gi miyum da hanjin halam ngamdrabadi Manipur laklamba gi kana balati mak Manipur miyam gi oina president nati haibada hamamba thuklai ki BJP gi MLA sing Delhi da lakna ba khangalakre BJP की हाई कमान मणिपुर की BJP की MLA सिंह दिल्ली दा December तरागा मरी दा लाकनबा BJP मणिपुर प्रदेश दा खंगलखरे हाइदि पाउगी लिखुन अमगी मतुंगिना था असगी तरागा मरी दा BJP नेशनल पार्टी की ऑफिस दा पांगथोकदबा अकनबा मिफमदा सरुक यारनबा खंगलखने BJP की MLA खुदिमक लाकनबा खंगलखपा सिना करिगुम थौरांग खरा सेंटर की लुसिंगबा सिंगना पैखलकदरा हाइबगी थाजबा लैदि अदुमा पुमसिगी मतंगदा BJP मणिपुर प्रदेश की मैकेदिगी वाफम अमता फोंदोरपा लैथ्रि अदुमा पुमी फमसिगी दमक BJP की MLA सिंह Hayeng दगी दिल्ली की दमक इम्फाल थातोकनरबा यारि मिफम मदुर कोकी MLA सिंह सरुक यादुना मितै BJP MLA सिंह उनहंदुना वारि सानदुना स्टेट असिदा तंगदुलैताबा लाकनबगी थौरांग पैखतपदा मरुएबा एजेंडा ओइगनि हारि पनबयाबनि मणिपुर पॉपुलर गवर्नमेंट मा अमुक हलहनबगी मतंगदा BJP की MLA कुंथ्रागा तरेना दिल्ली दे सत्तुना होम मिनिस्टर अमित शाह यावना BJP की लुसिंगबसिंग उनदुना तक्सिनबा लैख्रबनि India government ahanba priority oina Manipur ing tapa hanjilaknaba thabak lokhatli President Draupadi Murmu Manipur thukliba laibak thiba thawdo wasina tholaba imung khudingmak ta pibi yaba mating pigani awaba taraba Manipur miyam gi damak lepli India government ahanba mathaw am oina Manipur ing tapa hanjilaknaba akan thabak lokhatli haina laiba asigi President Draupadi Murmu na phongdokre Nominini की खोंगसता ngasi nungthil pung ama khra helakpa matamda laiba asigi President Draupadi Murmu Imphal gi International Airport thunglabaga Rajbona laklaba matung Imphal gi mapan khangjei bungda nupi amasum nupa gi timna sanaba sagol kangjei polo masana yengki masigi matung makpo taram opik thoram ama Palace compound lebe City Convention Center da pangtoki ngasi numida goiram City Convention Center da President Manipur ki Governor ga loina thunglaba matung iramdam na saba lengyan phi khudol tambaga loina sagol kangji esi Manipur gi hawdokhibabu masak tak poina sagol kangji sanabagi painting amasum President khudol tamki tungda President Draupadi Murmu na lupa crore lising amaga samaga marfu sangna pakhet kadaba project taraga mari ki ore yum tambaga loina lupa crore sani ga tare sangna pakhet pa project taraga ni thui sanga aduna Manipur miyam no khusinakhi President Draupadi Murmu na khurumjari haina maitai lona wa ngangladuna maki warol pibauki Manipur miyam na maku taram okpada President na apenba phungtokpaga loina mahakna ngasi oragi yum tamliba project singa sina mapung phana loisilakpa matamda tuan ba lamsing maru oina sana khotnaba drinking water electricity education art and culture gi lamda amadi tribal development gi thabak sing di hena khumang soksinduna Mapung na sakot pa Manipur amu oiragani haibagi thajaba tamki Manipur thuklibi ethnic violence ki matangda tentak na palladuna President Draupadi Murmu hai Manipur thuklibi laibak thiba thawdo wasina hakthengna sokalaba imung khudimakta India government na pibiyaba mating pigani awaba taraba lamda masigi miyam gi tamak lokhat piyaba thabak khudim lokhali loinana Manipur ing tapa hanjilakna bi India government ki ahanba mathaw amu oina lokhat piyaba thabak lokhali Internally displaced person IDP singasu unagani haina President Draupadi Murmu na phongdoki President Draupadi Murmu na Manipur kun subasai sagi angan ba matamda anirak thokiba nopi lan gi matang na palladuna British loilam lainga ki mayokta lamdam asigi nupi singna thongna pa na thengna ki balan amani haina singtaki Manipur ge thawba singbu ikai khumna duna India government na Andaman Nicobar ithat ki Mount
ꯍꯦꯔꯤꯇꯦꯖꯄꯨ ꯃꯥꯎꯟꯠ ꯃꯅꯤꯄꯨꯔ ꯍꯥꯏꯅ ꯃꯃꯤꯡ ꯑꯣꯟꯊꯣꯛꯂꯦ ꯍꯥꯏꯅꯁꯨ ꯄꯟꯈꯤ꯫ ꯁꯥꯟꯅ ꯈꯣꯠꯅꯕꯒꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯒꯤ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕꯕꯨ ꯁꯤꯡꯊꯥꯔꯗꯨꯅ ꯃꯍꯥꯛꯅ ꯉꯁꯤ ꯄꯣꯂꯣ ꯃꯁꯥꯟꯅ ꯌꯦꯡꯕꯗ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯅꯨꯄꯤꯁꯤꯡꯒꯤ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕꯕꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯃꯍꯧꯁꯥꯒꯤ ꯐꯖꯕꯁꯤꯡ ꯁꯤꯡꯊꯥꯕꯒ ꯂꯣꯏꯅꯅ ꯂꯣꯛꯇꯥꯛ ꯄꯥꯠ ꯑꯁꯤ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯂꯝꯗꯝꯗ ꯑꯃꯠꯇ ꯉꯥꯏꯔꯕ ꯊꯨꯝꯕꯤ ꯆꯦꯟꯗ꯭ꯔꯕ ꯄꯥꯠ ꯑꯃꯅꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯣꯏꯅ ꯑꯃꯠꯇ ꯉꯥꯏꯔꯕ ꯐ꯭ꯂꯣꯇꯤꯡ ꯂꯦꯛ ꯑꯃꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ꯫ ꯉꯁꯤ ꯅꯨꯡꯊꯤꯜ ꯏꯝꯐꯥꯜꯒꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯏꯌꯥꯔꯄꯣꯔꯠꯇ ꯊꯨꯡꯂꯕꯒ ꯒꯣꯚꯔꯅꯔ ꯑꯖꯤꯠ ꯀꯨꯃꯥꯔ ꯕꯥꯂꯥ, ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤ ꯄꯨꯅꯤꯠ ꯀꯨꯃꯥꯔ ꯒꯣꯌꯦꯜ ꯌꯥꯎꯅ ꯂꯩꯉꯥꯛꯀꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯇꯔꯥꯝꯅ ꯑꯣꯛꯈꯤ꯫ ꯔꯥꯖꯚꯋꯟꯗ ꯂꯥꯛꯂꯕ ꯃꯇꯨꯡ ꯂꯣꯛ ꯚꯋꯟꯗ ꯆꯥꯛꯂꯦꯟ ꯆꯥꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯄꯥꯟ ꯀꯥꯡꯖꯩꯕꯨꯡꯅ ꯁꯥꯟꯅꯕ ꯁꯒꯣꯜ ꯀꯥꯡꯖꯩ ꯌꯦꯡꯈꯤ꯫ ꯍꯌꯦꯡ ꯑꯌꯨꯛ ꯅꯨꯄꯤ ꯂꯥꯟ ꯀꯝꯄ꯭ꯂꯦꯛꯁꯇ ꯄꯥꯡꯊꯣꯛꯄ ꯅꯨꯄꯤ ꯂꯥꯟ ꯅꯤꯡꯁꯤꯡ ꯊꯧꯔꯝꯗ ꯄ꯭ꯔꯁꯤꯗꯦꯟꯠ ꯃꯁꯥꯃꯛ ꯁꯔꯨꯛ ꯌꯥꯗꯨꯅ ꯊꯧꯅꯥ ꯐꯕꯤ ꯅꯨꯄꯤ ꯂꯥꯟꯒꯤ ꯏꯃꯥꯁꯤꯡꯒꯤ ꯃꯐꯝꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯂꯝꯒꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯁꯦꯅꯥꯄꯇꯤꯗ ꯆꯠꯇꯨꯅ IDPꯁꯤꯡꯒ ꯎꯅꯕꯒ ꯂꯣꯏꯅꯅ ꯁꯦꯅꯥꯄꯇꯤ ꯗꯤꯁꯇ꯭ꯔꯤꯛ ꯍꯦꯗꯀ꯭ꯋꯥꯇꯔꯗ ꯂꯩꯉꯥꯛꯀꯤ ꯗꯤꯁꯇ꯭ꯔꯤꯛ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯒ ꯎꯅꯗꯨꯅ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯑꯃꯗꯤ ꯍꯤꯔꯝ ꯀꯌꯥꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯟꯅꯒꯅꯤ꯫ ꯇꯨꯡꯗ ꯄ꯭ꯔꯁꯤꯗꯦꯟꯠ ꯗ꯭ꯔꯧꯄꯗꯤ ꯃꯨꯔꯃꯨ ꯗꯤꯜꯂꯤꯒꯤꯗꯃꯛ ꯏꯝꯐꯥꯜ ꯊꯥꯗꯣꯛꯈꯤꯒꯅꯤ꯫ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯇꯦꯟꯇꯛꯄ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯅ ꯀꯣꯀꯤ NP ꯁꯗꯔ ꯍꯤꯜꯁ KISH Committee on Tribal Unity Kotu Sadar Hills Chief Association Sahilka Thadau NP Sadar Hills amasum atopa Kuki-Zogi representativeꯁꯤꯡꯅ IDPꯁꯤꯡ ꯌꯥꯎꯅ ꯖꯣꯏꯟ ꯁ꯭ꯇꯦꯠꯃꯦꯟꯠ ꯑꯃ ꯊꯣꯛꯂꯛꯂꯤ꯫ ꯍꯥꯏꯔꯤꯕ ꯁ꯭ꯇꯦꯠꯃꯦꯟꯠ ꯑꯁꯤꯗ ꯃꯔꯨꯑꯣꯏꯅ ꯄꯜꯂꯤꯕꯅ ꯃꯍꯥꯛꯀꯤ ꯂꯥꯛꯀꯗꯧꯔꯤꯕ ꯁꯦꯗꯨꯜ ꯑꯁꯤꯗ ꯀꯟꯐ꯭ꯂꯤꯛ ꯑꯁꯤꯅ ꯊꯣꯛꯍꯜꯂꯕ ꯃꯤꯇꯤꯡꯒꯤꯗꯃꯛ ꯃꯦꯟꯁꯟ ꯇꯧꯗꯦ ꯍꯥꯏꯕ ꯋꯥꯐꯝ ꯌꯥꯎꯅ ꯗꯤꯁꯦꯝꯕꯔꯒꯤ ꯇꯥꯡ 12ꯗ ꯁꯦꯅꯥꯄꯇꯤꯗ ꯂꯥꯛꯀꯗꯧꯔꯤꯕꯁꯤꯗ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯅ ꯃꯍꯥꯛꯄꯨ ꯑꯣꯛꯄꯗ ꯁꯔꯨꯛ ꯌꯥꯔꯣꯏ ꯍꯥꯏꯕ ꯋꯥꯐꯝ ꯌꯥꯎꯅ ꯋꯥꯐꯝ ꯀꯌꯥ ꯑꯃ ꯐꯣꯡꯗꯣꯛꯅꯔꯛꯂꯤ꯫